Assam Rifles, BSF, Manipur Rifles, amadi Manipur Police na kan mamaong dangak senduna, Imphal East ki Leitanpokpi laufam sing lauya hinkray. Chahi sigi laurok chaba fangadaba, ubada khunja sing haraunare May ahumdagi, Kuki kulay paiba sing na maitay khul sing may thaba, Lanthum mang takhan bahawrakiba duda Kangpokpi District amadi, Imphal East District kalona basagol mang Police Station gate manungchan badalayba, Dolai thabi dam manakta laiba Laikin thabi dasu, Khunja sing hingnaba lanjen narurabane. Taraganipan suba Assam Rifles, Kuntragataret amadi Kuntraganipan suba, Border Security Force, Taruk suba Manipur Rifles, Manipur Police ki Sagolmang Police Station amadi, Leitanpokpi Outpost ki personal sing na punna hot na badagi, mafamadu da tangdu laitaba tapna hanjilaktuna, lanjen naruraba sing mayum da hanjin narakpak ngamkibane. Chahi sigi laurok pantha matam yauksilakpada amuk hanna Kuki khulai paiba singna landarakadra haibagi mi pairuraba launi sing chahi sigi lauyai duna faulok pat loirakpada miyam gi apenba oike lauyai di bamafam singda Taraganipan suba Assam Rifles ki CO Oinam Akash BSF ki officer sing laktuna section thaurang laukhatliba sing yangshinki Lau yairam kiba Leitanpokpi khulgi khunja singna Leitanpokpi asi Kuki khulai paiba singna landarakpadagi lanje naruraba mafam amani khul asigi laufam sing lau uba yagadra yaruidra haibagi chingnaba lainaramba adu combined security force singna kopna senaduna lau peng badagi hauduna lau khawba amadi yaiba fawba ngakpi senbibagi damak thagatpa phongdokhe film star RK Kaiku su lau lokpagi thabak thauram aduda sarugyakhe Maibung kol hana khangna be mafam si changba ngamjadna leiramabani ari mafam asida bakhoina ngakpi sembiduna lausi pale lau pala matung sida pengba bawdi yam wana pengba sida thar hoina akhoi lei pengu na pengna akhoi kan hona badagi masi bawda khawba matam yorok sida sar goida mu sara khoi khawba yare hana hajarubuda sarna ai gi mi thajalakani hana sara kas amasung sar basanta yese akhoi punna ngakpi dna masi bawda khawba loina yeibi loselakadore sar hoina ngakna loina mayam si nungaina thambiri ji phawdi masida sara kas amasung Sarbasanta, Bakoibo, Leitanpokpi Kungi, using the Yam Haround and Wine. My son and Pendoquina Dumhari, Oisi Pekalatam, but you could make Tadopiro, Dram, Nangazulebanina, Oisika might go again. I should all run and Pakakan Mokoida, Sigilo, Pomzig head, May and Matang at Harapatamakoi, Tungani and Harapatagi, Akoisi Wakanja Laitaraga, Yumda with the Sangi, Adosanga Gaju, they talked about in Yamwana the Kangi by Hinzima, Adubu, which is Nasina Mokoina Haram, Dukimatung and Mokoju, the Barakidor of Nokang de Mokito William de Dongasino Ambaga, Queen and Loinamaglozi. Bangam jadi sini ko ado yam nungai thaganing basu Manipur police su ade asana panch su ko Manipur macam macam su yaur mi banina manus loin ma control to biraga ko lo singke loina lo hon banga man di baza sig yam thagat chani